Art, I say, must yamna powerful medium amani. Kuna dugi saktam, kuna dugi tuan balam singda, tengneriba misam miyamgi punsigi adumba struggle. Adi kunai, miyabu kunai gamahu saga lena ba mari. Asina singba mayamama miyama oibugi magi individual person amagi magi tawang moods madu express tawwa artist aduna ubugi matungina madumana yekthoga mayamda honnaba khangana honaba asi matangda aikoi artist singbu struggle to artist singbu survive tawna honabada madu sagut biba akoi adumba puksel chaw sing mayam su sangi